video se kana busu nokna ba karem naban nachade sumatagi entertainment ni khandopyo pasto te bigase roina tata leire ni karamba matam ꯑꯩꯅ ꯍꯧꯖꯤꯛ ꯊꯨꯒꯥꯏꯖꯔꯤꯕ ꯃꯣꯠꯁꯤ ꯅꯥꯒꯤꯟ ꯀꯧꯏ ꯃꯅꯨꯡꯗ ꯁꯥꯟꯅꯄꯣꯠꯅꯆꯤꯡꯕ ꯑꯇꯣꯞꯄ ꯃꯈꯜ ꯃꯈꯜꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯥꯏꯇꯦꯝ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯑꯗꯨꯒ ꯁꯤ ꯃꯅꯨꯡꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯌꯥꯎꯔꯝꯃꯦ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯣꯕꯥꯏꯜ ꯑꯃ ꯌꯥꯎꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯤ ꯄꯩꯁꯥꯁꯦ ꯑꯁꯤ ꯄꯩꯁꯥꯁꯤ ꯆꯠꯇꯕ ꯄꯩꯁꯥꯅꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯗꯣ ꯁꯤ ꯑꯉꯥꯡꯁꯤꯡꯒꯤ ꯄꯩꯁꯥꯁꯦ ꯂꯝꯕꯦꯟ ꯊꯝꯃꯒ ꯃꯌꯥꯝꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝꯁꯤꯒꯤ ꯔꯤꯑꯦꯛꯁꯟ ꯑꯝꯇ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯆꯠꯂꯁꯤ ꯁ꯭ꯋꯥꯏꯗ ꯄꯥꯏꯔ ꯊꯝꯃꯅꯤ ꯌꯥꯕ ꯁꯨꯃꯥꯏꯅ ꯁꯤ ꯑꯣꯏ ꯌꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯂꯥꯛꯄꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯤ 2 hours later 20 minutes later Hujik pisah sih mufam onto ya, mi sih sundel lak panina. Kenapa pisah no atau lagi ini asing? 7. pasto te bigase roina tata leire ni nungdambanungi kumhai se karamba matam 20 minutes later Gapada